Thobal Forest Division ki DFOTH Lokendro ki miteng makhada Kakching Range ki manung chanba tongan ba pat singda Pallel Forest Bid Office ki Bid Officer MD Salauddin na luchingduna Kakching Range ki staff singa loinana ngasi nongalamdai dagi hauna drive chathakre drive aduda Loksipat ki akoibada ujek phanaba thaknamba lang kaya marum phagatkhre hairi Drive aduga mari leinana Pallel gi Bid Officer MD Salauddin na haikibada Haujek ningthamtha changlakpaga loinana aikhoigi tongan ba pat singda lamlakki uchek sing chaktaba lakpa hore arapa mafamdagi chaktaba lakliba lamlakki uchek sing asibu kannanabagi amadi lang thakpa singi makhutta takhidanabagi pandamda ngasidagi anirak suba oina drive hasi chathaba hobani Mahakna makata na hai ngasi ayuk anganba pung anidagi hogduna chathakiba drive aduda Loksipat ki akoibada ujek phanaba lang manga thaktuna lairambadagi phagat pangamki amadi ahingba cheklaubi amasu langda thurambadagi lauthoklaga safagadaba mafam yengduna thadokre hairaduna haujek ningthamtha changsilakpana aikhoigi pat sing asida lamlaki ujek sing lakpa matam yaurakpa maramna ujek phanaba lang thakpa hu chenba hidak sizinaduna ujek phaba sing lepiyu Lamlaki sa ujek sing kanbada miyamgi cooperation pibiyu hainasu appeal tawki